अहानबदा मरुएबा पाव लंका नागा विलेज द एटेक चथरकपदा नागा अनि लैखिद्रे असोकपा अनि रिम्स लाइकनखरी MLA Paulelan Hauke ki aseng voter record CEO office na August 10 fawbagi manungda miyam da mayek sengna khangandrabadi Manipur High Court PIL file tawragani haina social activist Sanjoy Ahantem da phone torakli खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरीबा निमिदांगी मणिपुरी पाव मियेंग ताबिरी बपुमदमपु अहानबा मक्कदा आई अहोंग समलिरना तराम नोक्चरी हौजमियामदा पाव संदोकना पीजरी लंका नागा विलेज दा एटेक चथरकपदा नागा अनि लैखिद्रे असोकपा अनि रिम्स दा लाइकनखरे ngase ayu pung 3:30 rom tarakpada kangpokpi district ki manung chana laiba लंका नागा विलेज नागा अनि लैखिद्रे अनिना असोका पनंगरे थौदोगदु द लैखिद्रबा मियोय अनि अदुदी विरलियांग बाउ चवांग अमदी कवीदिनांग अबोनमाइनी हाइरी लोइनना नामथुई लुंगबाउ प्रेनमाई अमदी माल्यांग जिंगनांग अबोनमाइनी असोकपा सिंह अदु इंडियन आर्मी ना रिम्स हॉस्पिटल द पुखतुना लाइकनखरे हाइरी फुडिल्स नागा कोऑर्डिनेशन कमिटी FNCC की प्रेसिडेंट NG अखुइनत फोंदोरपदा थौदोगदु कुकी नेशनल फ्रंट PKNFP की कादर यांखै हुंफुरोमना हाना अटैक चथनबा प्लान सिलबा मतुंगदा थौदोगदु थोहनबो ओइरंबा याय हाइबा वाफम फोंदोरखरे महांग थौदोग थोफमदगी इराब लापतदा मखुई नागा विलेज दा आर्मी के आउटपोस्ट अमा लैरिबनी मखुई लैना लैना थौदोगदु थोहनबगी दमकता नुंगनंबसु फोंदोरखले MLA Paulelan Hauke ki aseng voter record CEO office na August 10 fawbagi manungda miyam da mayek sengna khangandrabadi Manipur High Court PIL file tawragani haina social activist Sanjoy Ahantem na phongdorakle mahangna press thadorpa video footage amada mahangna makhata na hai Manipur gi miyam na maruoina yellow furup sing asidi masing langamdana kanglon kaina ngamkhai wangmadagi changchilakpa illegal immigrants singi sathiba aggression mayuk naraba lamdam ama oire Housing status is the Mayuknari Bachayom Helaba, ethnic violence, Sigimapumoiva, Horafumsu, illegal immigrants, Singi Kujin Taurang Nani, Manipurda Kunda Sinduna, like Kraba Kukizo, illegal immigrants, Singna, Masing Yamlaba, Arm Group Ki, Syndicate Mayam Ama, Linkatuna, Lamdamasigi, Achowa Choba, Umang Sing, Chumai Sing Koktuna, Poppy Plantation Tauduna, Achoba Narco Business Ki, Saduna, Maduda Fanglapa, Senyamna, Afa highly sophisticated oiba, Nongmai Kusukulai bomb top Amadi, drone Chingba Kaya Leshinduna, Lamdamasigi yellow for Singda, Atamana Landaduna, genocide campaign Amadi, ethnic cleansing Chathare, Haibigi Malim Sintungna, Kanglaba from ni, Adugi Sumatakta, Kukizo, Arm Group Singyoiba, Liching Kaya Amadi, Ifong Fongna Myanmar MP Oramlaba, Myanmar National Singni Haibisisu, Ifong Fongna Kangarabani. Adubu Center the Langliba BJP government na Makoyilana Oiva vested interest Asigumlaba, narco terrorist Sing Asibu Kankatuna, Yokatuna Tamli, Makoina, Shugi ground rules Sing to Guiduna, Makal Matil Kayagi crime Kaya Chatabada, Karigumba action amata Lokatana Yenguna lady. Ahoinadum Bichang Chanduna, Kankatli Haibasi, Miam Ifong Fongna Kangarabani. Mayang Sigi Matakta Hojuk Miyangi Mahud Oriba 59 Saikot AC ki BJP MLA Mr. Paulelan Hauke ki voter ki achumba sengba mari makong khanghalu mahak masagi chahi nifu manga nifu taruk Saikot AC ki voter list yaude mahak kadaidagi lakpano haiba miyang vichingnaba leiringai chairaga sida supnagi lisingani kunithoi khaktada Saikot AC ki polling station number 69 ki voter serial number 592 da yauba 2005 ki voter list yaudaba Misak Asina, Mato Kamdona SIR Special Intensive Revision ki draft electoral roll da Yaurakli Bano Haiba Wahang Lakli. SIR ki draft electoral roll di MLA Paulelan Hauke Basi 59 Saikot AC ki polling station number Humdraka Marigi house number Taruk voter serial number Chonga Tara Marida Mato Kamdona Yaurakli Bano Haina social worker Sanjoy Ahantem na Hanglakli. Asigumba chamamnaba amadi chingnaba information mayamasi leibak miyam da state government ki election department amadi CEO office na chatliba thasigi tangkun August ki tangkun fawbagi manungda BJP MLA Paulelan Hauke ki asengba voter record haibadi lising ani kunithoi ki mamangda mahak amadi mahak ki
progenitor haibadi mapa mapusing state asi karamba assembly constituency the voter chanmano kari maramgi mahak masagi chahi nifu manga nifu taruk fawba voter list mahak ki family sing su yaudabano amasung matau kamdawna listing ani kunithoi khaktada saikot SC voter list chalibano mahak asengba Indian citizen amara natraga foreigner haibasi miyang khangna marik chumna thambiu natragadi August ki tang kungi matungda BJP MLA Paulialan Hauke ki asengba mari makhong leiba miyam puna khangminana ba Manipur High Court PIL ama shoot tawragani haina phongdorakli Sanjoy ahan themna makha taraduna subject to correction da Google da phangba record matung inna 59 Psychot AC asi 2012 ta punna voter masing listing nifu manga chatret kuntrama pan laiduna polling station masing yang kaitret laiki aduga listing ani kunga manga pre SIR da punna voter masing listing humputaruka chatruka humpumari oiduna chahi tara humdoida punna voter masing listing kunga chamapan kun manga hegelakpa amasung apon polling station masing na marfu oiduna punna polling station na kunhumdoi hengalakpa kendra amani hengalakli ba voter masing asisu ka hena chana daba mawongda hengatuna abnormal oiba population growth rate ni haibasu wafamsu thamlakle so itran pan suraba india gi asengba pure citizen sing do madu khaktam akogi electoral roll da yawgada ni haiba makogi eligibility criteria da mayek sengna iri aduga amromda amuka akogi wrongful inclusion of any foreigner mitop sing lanba aranba mongda electoral roll chanchilamagadi makoi singa do delete tawda sigumba sing chigi makada hojiki Paulialan Hauke keno sidai sidai koina mamang da media gi report sing da phangri bse masidai sida mahakhi hojiki SIR sida mana 2005 ta akogi last SIR duda mahaki mari makhong maki haurupum voter gi record mayam singse PBO haibani koina harise makyam chumbano kyam lanbano madu ikoi khangde tagum sung public ki domain da khana nei na ba amadi oira abanina masigi responsible si Manipur gi election department aduga maru oina chief electoral officer na mahaki mari makho adana mahaki mapa mahaki mapu mahaki ancestor sing abidi mahaki progenitor singi akup detail mahaki record to madu su myam mangda officer sina thambi gada mahak se kadai degi no Manipur da abidi India da karamatam da changak kono mapa mapu gi haktak sina karai degino aduga mahak sina kari gi damakta pokpa degina chahi nifuga mangat nifu mari ngasi nongalamdaida Manipur Police Commando Imphal West na Samurou Kaithel da laiba hanagi Manipur Students Federation MSF All Manipur United Clubs Organization amuko gi president oirambata natana PPCM gi convener su oiramnaba hojikna social activism oina Manipur gi local TV channel kaya gi panelist ama oina laibak miyam gi wakal lawsing piriba miyoy amagi yumda thiba laklamba gi thawangbu Samurou amadi Manipur miyamna yaningba thabak oidi haina Initiative and Development Organization Samurou na phongdorakli IDOS ki maikai de ki thadorpa cherol amada achum bangangba lengak ki asoiba kaya puthokuna ngangnuba miyoi amabu atamnana criminal amagumna namfu safu phaba punba tawna hotnariba si ngasi mak NRC amadi atai atopa ihau singna thainaba hotnabani maral fana leirabasu ayuk nungthil gi matamda mayumda oirabasu wahang pawhangba lakpada kanana su waroroi maral leitaba nando luwangi maram gi damakta ngasi nongalamdaida phaba Lakdibanu haiba Manipur lengaki Home Minister amadi Manipur Police na athubada sengdorakadabani haiba wafam thamlakli Manipur ki media kuding makta discussion thamdana lahiba miyoy amani mahaku kari marangi da makta no mayumda bayam tumna hinari ngai matamda osalaga ma
ihan kangan bagi sebab sakharakpa asi asumilati yanung ngasigi lainanga asumba pambiragadi nanguna ngasi media gi punga ngangi ba asigi manipur parda miyam bu nusibagi damakta magi akhangba awan knowledge kharadang haibadi akoi itihas ki oiba natragana lainga rongi oiba maramda mitna singana bugimta public ta mana pijaba paujedi bele lising asi phaba taragadi bele lisna bu phagre ene khalati phaba taragasu magu bele sam sama hena ko aduga mama laiba kanjale bagi damakta khobagri ba isa isu sing maran leja to basingsi haraga kihen damak bagi damakta khadati ba ake khuna ngasi mat uji khoiba nagagi singina bapaga haliba sohaliba kukinar ko terrorist singsina khongna rup oiba lairaba moya ko tinga ikana tawriba asina price biga dori braba laiba miangi damakta asumba pawjen kha biba singsina waitan dana raga ihan khangali bai marang karigino mara laiba taragadi mama oibi mayamna women di mayo sinazage ba lalam daba taragadi women amadu sab taba biga dabani haina ngasi samrau nawe apun pamera bai amadi masiga konana saminari ba manipur kumagi mera bai club organization CSO pana baga kusam naraga akan makuntung selagani haibasi ngasi media gi maga Kungini thoirak shuba miyang gi fingang lani gi mapokumon thoram pangthokre lona thingkraba kanglaipa Communist Party gi Department of Information and Publicity gi maikedi gi thadorak pachero lamada thoramadu chamaga kuntrama thoi suba battalion da bapumoina pangthokpaga loinana 𝐶𝐻𝐞 company mobile unit sing amadi district commander singi makhada tampaki mafam singdasu pangthoki ngasi pangthoki ba thoronga mari lenana KCP FL Chief of the Army Staff 𝐻𝐲𝐸 athoi belengbirakpagi warol piraduna Indiana Manipur gi ningtam ihowasi muthatnaba hotnabada naha kayada makhal makha kaya gi misa pijari naha kaya no makangna siri angang popagi chang yamna hantharakli ba asi afaba khudam natte furwasi mushilakpagi khudamni masidagi kannanaba miyamda wakhalon pigadabani India gi mayokte lepkiba state kayadasu chap manaba thawong sing chathaki khudamoina Punjab, Jammu and Kashmir amadi Western Southeast Asia gi lamdamni maram asina Asia gi yawol singna Indiana aikhogi miyamda mayai kabani sapijaduna aikhogi khunai muthanaba changsilakle balalong sing asi chap chana thengnagadabani haiba wafong phongdokhi haina cherola sida hairi Wise Grapes ki Nipan Suba Foundation Day pangthokre lisangani tara nipan da lingkhat ki ba Wise Grapes na tongan ba platform kaya da lamjingduna mai pakpagi lambida changsin bada mateng panguna lakpaga loinana ngasi pangthok ki ba Nipan Suba Foundation Day ga mari lenana club asina all chandel inter school quiz cum debate competitions inquisitive Run Chandel Run Marathon Safe Chakpi Safe Chandel River haiba thimda lu nananabagi thabak loinana mai paklaba kaya unabagi thorom kaya pangthoki thoramadu da Dr. V.D. Thumdal former principal United College Chandel MS Billy Kiho Lukho Principal Little Ones Preparatory School Dr. Amarchan Sankhel Principal JNB Chandel Lieutenant Colonel Adit Amadi Hanchin Hawkip Director CWG Nachingba Masak Naiba Kayasu Sarugyaki Sajiwazil Manakalaibba the Ideal Teacher Training Academy College ki Coalition for Indigenous Rights Campaign Manipur Sarkar gi miyeng makhada B.Ed Training Academy asigi college oza sing mahiroi Singapuna marfu suba Manipur ki Independence Day gi thoram ama pangthokre thoramadu da iramda Manipur gi damak thawaina pontha pikhraba thobu singda sarkar gi member college ki oza sing mahiroi singna hailai katuna ikai khumdaba utkhi thoramadu da Dr. Yankopam Ranjan Singh Principal cum Secretary GV Ita Khagokpam Ronald Singh Chairman GV Ita Somerendro Thokchom President Sarkar Longjam Ratan Kumar Vice President Sarkana athoiba mithunglen singoina sarukyakhi
मणिपुर निंखा तमखिबा नुमित अगस्त की तांग तरा का मरीबु निंगसिंगदुना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोना सेंदुना तोंगान तोंगान मफम सिंगदा पालन थौरम पांगथोखरे अयुकी पुंग तरा का मिनिट कुंट्रा ताबा मतमदा अमुकोगी मियेंग मखादा अमुकोगी क्वाकटेल दा लैबा हेड ऑफिस थौबालगी ओइना केएम ब्लूमिंग स्कूल काकचिंगी ओइना वाबागा यांगबी पंचायत घर बिशुपुरगी ओइना निंखोंग बाजार इम्फाल ईस्ट की ओइना संगीत कला संगम हॉल लमरोंग बाजार जुरीबांगी ओइना अजुका ऑफिस जुरी बाजार चिंगबा मफम सिंगदा फिराल चिंखटपगी थौरम पांगथोकी लोइनना मियांग लोइनना मणिपुर मुथतपा यारोय सेल्फ डिटर्मिनेशन इज आवर बर्थ राइट आर्म फोर्सेस स्पेशल पावर एक्ट 1958 रिपील तौ टेररिस्ट सिंगना मिचम मियाम हाटपा खुदकत लेपु हाइबा खोलाउ सिंगसु लाउखी अगस्त की तरा मरीदा मणिपुरी असे ब्रिटिश की मकुत्तगी अखोई निंग तंबो फंखिबगी हराउ नुगायबा अदो ngasi के सिगोबा नुमि असिदली अदुना अखोई सही अने मुक्ति अखोई इदो तिरेबा असुकी मति गाम निंग तंबो लेबा अमक लेला मसाग लेबा कॉन्स्टिट्यूशन अदु मसाग ओइलो लो मसाग बिसदबी अखोई ओइबा असेंबली प्रेसिडेंट लेना अखोई लेबा शासन तोबा होरबा अखोई अपिक पश्चिम लेबा मसा होनी सही लिसिंग अन्नी है सही लिसिंग के इतिहास लेबा भारत कुंभ अमोबो 10th century द डिक्लाइन लापति के मुस्लिम से सही सही पार्ट मतलब सही सही ब्रिटिश ता वार मतलब 1947 की अगस्त की तांतरा वाला निंग तंबा भारत गवर्नमेंट सरकार ना 1949 की सितंबर की तांग कुमार देखिना फोर्स एनेक्स तौर अक्टूबर की तांग तरा मंगा मणिपुर से मकोई लेबाक तिनसिंगी पेनपुदा नसिम फाबदा मणिपुरी मियाना हमोइदा ओंचाक रोयला क्लीन रिक पलापया लेबाकुलेना नसी फाबदा असुकी मसिक केंद्र नसी बनाया सिना नहीं बने मरदी 1947 की अगस्त की तरा मणिपुरी तंबर हमदगी सही अनि अहुम मुफादी है ना पूरा रोशन की बदली थी भाई की रोयला पलेम पंथौ कल्चरल ट्रस्ट लांगजिंग अचौबगे तरासुब मपोक नुमित थौरम ngasi नोंथिल मणिपुर ड्रामेटिक यूनियन एमडीयू की होल द पांगथोखिबगा लोइना सलाम सांटिबलाना इबा तोंगान तोंगानबा लाइरिक तरागी खोमजिनबा खोजी खुंगुल हाइना मिंगथोनबा लाइरिक अमसु फोंख्री थौरम अदु द लमलाई असेंबली कॉन्स्टिट्यूएंसी के एमएलए खुंगवन ताबम इबोम चाना अथोइबा मिथुंगलेन पलेम पंथौ कल्चरल ट्रस्ट की चेयरमैन बुदा चिंगथामना थौरम मपु मणिपुर स्टेट सोशल वेलफेयर बोर्ड गवर्नमेंट ऑफ मणिपुर की फॉर्मर चेयरपर्सन आरके नयन सना देवी अमदी मणिपुर यूनिवर्सिटी मणिपुरी डिपार्टमेंट की एचओडी डॉक्टर लोटोंगबम बिरजिता अनिना अखनबा मिथुंगलेन ओइना सरुग्याखी ngasi फोंगलोखिबा लाइरिक खोजी खोंगोल की मरमदा सकनाइरबा क्रिटिक सलाम तोंबना वांगांखी फुटबॉल सानबा से आलमजिना मुंदावान से लतापना आगा सादे कल कोजा वो किसी जाएगा साइड संदूक सुंदे अलमाना ठेंगा तैरा ऐसे पूरा सीना बल से कर कंजर ये नहीं चलता है अब अकोई सिउबा सानावैसिना ठेंगारिखौ खुदुंथिबोजिंसि ओ सानावैसि कानाबजावने हाबजाबोले हायदु खुमुनानि DPF मणिपुरना निंखा तमखिबा नुमित थौरम पांगथोखरे मणिपुर निंखा तंबा चाही हुमरा का मापन सुरकपगा लोइनना ngasi लेखिद्रबा जीतोन सना शर्मना इन कुमजा लिसिंग अनिगा तरामाथोइदा तुंगी विजन अमगा लोइनना युंगलंबा लिबर्टी पिलरदा इबुदो पाफल गी तुथु मापल येकपा फिराल पाइहनखिबा नुमित असि निंगसिंग थौरम पांगथोखरे खुराई लाइगिंग बम लेकाइदा लेबा लेखिद्रबा जीतोन सना शर्मगी युमदा पांगथोखिबा थौरम अदुदा इबुदो पाफल गी फिराल चिंखतुना डेमोक्रेटिक पीपल्स फ्रंट DPF मणिपुर गी थौमी सिंगना अपुनबगी ओइबा खोलाउ कया लाउखी
इंडियन रेड क्रॉस सोसाइटी IRCS बिष्णुपुर डिस्ट्रिक्ट ब्रांच की वॉलंटियर सिंबल फर्स्ट एड की नॉलेज खंगनदुना मियोइब खुनागी थवाई कनबा अमदी मतेंग पांगबा ngamnabagi pandamda volunteers in action first aid in every hand haiba teamda नोमगी ओइबा बेसिक फर्स्ट एड ट्रेनिंग प्रोग्राम अमा DC बिष्णुपुर की ऑफिस कॉम्प्लेक्स ता लेबा IRCS बिष्णुपुर डिस्ट्रिक्ट ब्रांच की ऑफिस ता सोसाइटी ब्रांच असिना सेंदुना ngasi pangthokri थोरमदुदा सोसाइटी असिगी चेयरपर्सन मैनाम Maishnam Ibemhal Devina Thoramapu Oiduna training program adu haudoki amadi IRCS Bishnupur district branch ki secretary su oiriba state level first aid trainer Dr. Huidrom Roman amadi state level first aid trainer Dr. Kundrapam Akena takpi tambibagi thabak pangthoki training program adu da IRCS Bishnupur district branch ki volunteer kunna sarukya pagal loina IRCS Bishnupur district branch ki president su oiribe DC Puja Elangbam IAS amadi vice president su oiriba ADM Bishnupur tourism open draw MCS na training asida mai pakna saruk yakiba volunteers sing the certificate of participation piduna poning thogatki Prime Minister की मीटिंग मखाद पांगथोलिबा नशमुक्त विकसित भारत का मरी लेना रीजनल कॉलेज की NSS यूनिट 2 प्रोग्राम ऑफिसर न लुचिंगना ड्रग फ्री ओइनबा पाउजल गलोना रीजनल कॉलेज के अडॉप्ट विलेज दा अवेयरनेस कैंपेन पांगथोखरे अवेयरनेस कैंपेन अदु तोंगान तोंगान मफम सिंगदा होकिबा अगस्त की तांग अनि दगिना ngasi फावबा पांगथोक्तुना लाकपनी थौबाल डिस्ट्रिक्ट की तोंगा तोंगा मफम सिंगदा मरफू सुबा मणिपुर की निंखा तंबा नुमित की थौरम पांगथोकनख्रे ngasi मणिपुर की मफम अयामदा पांगथोकनबगुम थौबाल डिस्ट्रिक्ट की तोंगा तोंगा मफम सिंगदा मरफूरक सुबा मणिपुर की निंखा तंबा नुमित की थौरम पांगथोकनख्रे थौरम सिंग अदुदा मियामना इबुदो पाखंग बयेकपा फिराल चिंखटपा अमदी मणिपुर की निंखा तंबा नुमित की मरमदा मियाम पुना खननिनबा अमसुंग माहिरोई सिंगी लेबाक निंगबा साइरेंग चांगदनबा पांगथोकपना मपुमोइबा सक्तम सिंग ओइनखी हैरोक अपन मैरा पाइबिना हैरोक अपन क्लब के खुसमनरका थौरमसी हैरोक कैथेल लैबा मिपुन संगदा पांगथोखी थौरमदुदा हैरोक म्युनिसिपल काउंसिल के केयरटेकर चेयरपर्सन एल नुंगशिशना लैमा वार्ड नंबर 7 की काउंसिलर खुंदोंबम जयंतिमला वार्ड नंबर 9 के एलांबम प्रेमजित अमदी हैरोक मैरा पाइबी की थौपुब सिंगना प्रेसिडेंट मेंबर सिंगोइना सरुयाखी ngasi ki thoromadu kari ki damakta pangthoklibano haiba wafam sing thamnaduna hairok apunba maira paibi ke advisor K.H. Gunamani leimana hai kumja lising amaga chamapani futare ki August ramari da matamadu ki iningthau Buddha Chandrana kumja lising amaga chamapani fugatare ki August ramari da matamadu ki iningthau Buddha Chandrana Manipur British ki makutagi ningkha tamle haina ibudo pakhang bayakpa ningtam firal asi chingkhatki numit adubu ningsing ba oina amadi ngasi gi mirolda ningtambagi nungaiba adu khanghanana ba pandamda ngasi palanasi pangthopani loinana ngasi gi hawrak liba mirolda Manipur asi ningkha tamba leibak ama oirami haibadu mayek sengna khanghanana ba pandamda thoramasi pangthopani haiki ngasi gi thoramadu ga mari leinana pangthoki ba leibak ningba sairengda yumfamoiba mahiroi singi saireng changdanaba aduda hairokta leiba tongan tongan ba school mapan gi mahiroi nifuromna sarugyaki Changdanaba aduda G4 school gi Seram Yaifabi Chanu class 9 na ahanba Eastern Popular High School gi Moirangthem Archana Chanu class 9 na amasung G4 school gi Abujam Thoibisana Chanu class 9 puna anishuba taminaki amasung Dorendro Memorial Higher Secondary School gi Khundongbam Wataisana class 8 na ahum suba taki Makok matang taraba amasung saruk yakiba singda manamathum su yenthukki amaromda Khorilo loina siloi lamjingdok khangabok na su ngasi khangabok
तंखा लेकाइदा लेबा लमदोंग डायमंड क्लब की कम्युनिटी हॉल दा थोरम असे पांगथोखी थोरम अदुदा खोशिलमगी प्रेसिडेंट लाइश्रम श्यामो सिंह हानगी वाइस प्रेसिडेंट 𝐻𝐸𝐯 अमदी हानगी प्रेसिडेंट मोइरांगथेम मोहन सिंह ना प्रेसिडेंट मेंबर सिंह ओइना सरुक याखी थोरम अदुदा थवाइना पोंथा पीख्रबा थौब सिंगी फोटो दा लैसु कतुना इकाई खुमनबु उतखी थोरमगी मनुंग चन्ना पांगथोखिबा सैरेंग इबा चांगदमनबा अदुदा क्लास 9 दगी 12 फाउबदा तमलिबा माहिरोय सिंह अमदी सैरेंग थीबा चांगदमनबदना क्लास 5 दगी क्लास 8 फाउबदा तमलिबा माहिरोय सिंह ना सरुक याखी तुंगदा महिरोय सिंह मणिपुर पुवारी की मतंगदा अखंगई ओजा कयाना वांगांगदुना खंगनकी मरगसीदा केम ब्लूमिंग हायर सेकेंडरी स्कूल दसु मरफुरक सुबा मणिपुर निंखा तंबा नुमित की थोरम पांगथोखरे डॉक्टर नावरम बोबो काकचिंग केंद्रदा मिखल थेंगनरगनी हाइना लाउथोखरे मणिपुर की लमखै मणिपुर की पुवारी मणिपुर की मसक मुनक खंगदना मणिपुर कनगनी हाइना लाउरिबसी ओइथोकलोय हौजी मणिपुर थोकलिबे इरांग असिदा मणिपुर की टेरिटोरियल इंटीग्रिटी लमखै कायदना लैरिबा असि हौजुक लैरिबा लेंगाक लोय राजनीति वाला सिंह असिना नते मसि लमदम असिगी मिचम प्रजा मियाम अमदी नहा सिंगी होना जमल मखोगी कथोपगी थौना अदुननी असिगुम्बा इमा लेबाक मणिपुर की चीरबा तंजा असिदा करंबा मियोय सिंबो मियांगी मिहुत ओहनगदबनो हाइबदु अखोय पुन्ना वाखल तामिनगदबनी काकचिंग केंद्र की ओइना लाकदोरिबा असेंबली मिखल असिदा मिरेप ओइनबा वारेप लौरकपनी हाइना डॉक्टर नावरेम बोबोना फोंदोक्रे वाफुंबसिंग असि नो कॉम्प्रोमाइज ऑन मणिपुर टेरिटोरियल इंटीग्रिटी हाइबा खोलाउदा डॉक्टर नावरेम बोबोना लाकदोरिबा लिसिंगनी कुंतरे की मणिपुर लेजिस्लेटिव असेंबली इलेक्शन दा काकचिंग असेंबली कॉन्स्टिट्यूएंसी दा मिरेप ओइना मिखल थेंगनरगनी हाइना लाउथोपगी थोरम अमदा काकचिंग लमदोंग दा लेबा एन कुमार ब्रेकफील्ड दा पांगथोकिबा थोरम अमदा फोंदोकलखिबनी मणिपुर की निंगतम लान की अथौब सिंह मफम इकाई खुमनब उत्पग लोनना मणिपुर स्टेट सोंग सक्तुना हौदोखिबा थौरम अदुदा गुड गवर्नेंस पार्टी की प्रेसिडेंट एल रोमी नोंगपोक सयांग अपुनबा लोक की प्रेसिडेंट आनंद लाइश्रम पॉलिटिकल एनालिसिस गिताजिन खुमन लैकाई की अहल मोरांगथेम हेरानंदा MOI इबोसना सेक्रेटरी BYSWC अमदी काकचिंग एसीदा मिरेप ओइनबा थौरांग तौरिबा डॉक्टर नावरेम बोबो अमदी महाकी अपोपी नावरेम सखीना अथोइबा मिथुंग सिंह ओइना फमफम लांगदा फमखी थौरम अदुदा डॉक्टर नावरेम बोबोना मखा तारदना फोंदोखिबदा मणिपुर असि चही लिसिंग अनि हेनबगी पुवारी लेजरिबनी अदुबु पुवारी असेंबा अचुंबा कयादी एक्सटर्नल फोर्स कयाना नाथैनबा मुथतनबा होनदना लाक्ली अमरोंदना ngarang ngahanta lakpa kuki singna aranba suklei shu leikidaba puwari semjinduna englo kuki war gi lairik khara puthokrakli masi ekhoina kolom gidi kolomna physical gina physical kokina kokna makhal gi ekhoi gi leijaba puthokna honaba mathau tai Indiana maning tamba leibak ama oirakpa ngamkhriba asisu nongpok thong hangba INA na Manipur yaurapagi mapansu yauribani haibasi India government asu khanganba mathau tai असिगुम्बा वाफम कया असिदा हौगलग्लिबा नाहा कयासु पॉलिटिक्स चा याउशिनबा मथौ तारे खनबदगी नाहा सिंगी थौदांग लौनबगी दवक्ता मिखल असि थेंगनबा थोलकपनी हाइनसु फोंदोरखी महांगना मखा तारदुना हाइ लमदम असिदा अखंग अहि इंटेलेक्चुअल पर्सन अमदी ब्यूरोक्रेट्स ऑफिसर कया अमा लैरी अदुबु साइन तौगदबा वारेट लौगदबा सिंगना सेंजा थुमजा करप्शन थबक अमता मनिंग तमना नियम चुमना तौहनबा ngamdri लमदम असिदा एजुकेशन दा वाटर सप्लाई दा इलेक्ट्रिसिटी दा tourism da health sector amadi lambi thong yauna hiram kaya da awatpana kaya na pik thalli pumna magasi hawalagriba naha aikhoina amato ina thengneduna lamdamasi awamna purak minarasi hainasu tin kiba miyam da appeal tawraduna mahapu punna sagot minabasu warep lawminaki
UFO na senduna Manipur Independence Day to ning sing thoram pangthokri British ki makutagi iramdam asina ning khatamba phanglakiba numit pu ning singduna Universal Friendship Organization UFO na chahi khudingi pangthoktuna lakpa thorumgi saruk ama oina ngasi su Manipur Independence Day gi ning sing thoram pangthokri Imphal East ki lamlai AC ki manung chanba Chingnungkok te laiba organization asigi General Headquarter pangthokiba thoromaduda UFO gi President RK Sanaparihal Secretary General Y Mairaba Angom General Secretary Singh Battalion Commander Singh amadi tongan tongan mafam dagi lakpa UFO gi thomi Singh asu saruk yaki thoromadugi manung chana UFO gi founder RK Manishana gi mafam da thomi Singh na ikai kumnabu ullaba matungda ibdo pakhang ba yekpa firal gi mafam da su awangba thaki salute piduna ikai kumnabu su utki political agent mo thamjalakana ekoi sida moina lenga pa hokiyo sumai to na lenga pa hokra matungda ekoi ga 1891 sai sida moina mo British Indonesian than mo honare British Indonesian than mo hona ko da kuraida jagoi rase yingai da mabu tanar ko matam sai sida mabu phaba ngaudrana Kusang na British sina raja mayam si hat patupa nomai kapsan ba sangin na thumba mayam taw pani maitei sukhut anna linjen khar ba maitei na migi nomai mamang da utuk watu pai na apang ba tem pai na nupi ho yaw na British ka nungdang no thengna ramatung da hai ba nungalaga adumba British ki maitei thana ba gida makta order to ba British khara yan hana aikoi ki Mr. Greenwood aikoi pukhama ka jauna nungalaga ta na china hati adugi mathangda punna British manga hati adugi kon mena British na 1891 sai sida aikoi na khongjom de haiba 23rd April nu sai sida makoi na lan tarakna lan se moinam gi bedegi aikoi gi lebak se British pan gi bani haiba 1891 leki British na pala ko duna Selen Digital na athobo singi numit thoram pangthokre Manipur lengang yang na tonga tonga baluk kayana Manipur amadi Manipur wangwata pangthoknari ba athobo singi numit August ki tang tara humdoi gi thoram Selen Digital mini studio da Selen Digital na sendana athobo singi numit disingani kuntaruk ki thoram pangthokre haukiba numit pangthokiba thoram aduda Dr. Fanjobam Lanajit Singh BSA Manipur State President Amom Jiten Mitei FPO Selen Digital Amadi Thiam Somen Singh GSA Manipur State Coordinator na President Member Singh oina sarugyaki Thoronga Mari Lenena BSA Manipur State President Dr. Fanjobam Lanajit Singh na phongdokkibada haujiki haugalakliba na angang Singh na mareibak maramdam nungshiba watpagi mamai chawnga taribasi afaba khudam nate yumgi ahal laman Singh nungtigi numit khudingi Manipur gi athauba Singh gi wari libiduna makhoibu athauba Singh na Manipur kananabagi damakta lauram liba thodang Singh mayek sengna khanganba mathau tai haiki Thobal Lokram da laiba Vision Creative School of Science tasu chamba kuntra mangarak suba Patriots Day gi palan pangthoknakre amadi school atu da tamiba mahiri singna magi tonga ba mama laibak ningbagi waring saireng kayasu athoba singi mafam da ikai khomnaba utpaga loinana khudol tamki haukiba numita pangthokiba thoramadu da Vision Creative School of Science ki co-principal oriba akoizam jitena mahiri singi mafam da laibak ningi khalaga खुदक्तगी लेबाग निंबा याबनते हौखिबा मतमदा इपा इपु सिंगना होनबिरंबा ngamkhai karamna ngaklami matau karamna aikhoigi damakta leibaga asibu ngaklami haibadu khangbagi tangai fade athauba singi mafamda hailei khaktamak katpagi mahota athauba singi mathauna bu saithaduna wareng saireng oina mayamgi mafamda lanthokpagi tangai fadabasu lei haikhi loinana Principal Oriba Tekcham Nandalal na phongdokhibada athauba singi numitna lakpada aikhoina khangudaba kaya khangakpa uramdaba kaya urakpa athobagi photo hailei katlaga athoba makhoi bu kaudri haina utpasinadi leibak ningbani haiba yaroi akhoi isa su ichang thauna atopa mitopna henjilapa ngamdana ba ima leibak kidamakta honagadabani haiki
ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯀ ꯏꯔꯣꯏꯅꯅ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯀꯜꯆꯔꯦꯜ ꯑꯦꯟड ꯑꯦꯖꯨꯀꯦꯁꯅꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯐꯥꯎꯟꯗꯦꯁꯟ, ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯑꯦꯀꯥꯗꯃꯤ ꯀꯛꯆꯤꯡꯅ ꯁꯤꯟꯗꯨꯅ ꯀ꯭ꯂꯥꯁ 3ꯗꯒꯤ 5 ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯛꯄꯤꯒꯅꯤ ꯂꯤꯇꯔꯦꯔꯤ ꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯀꯜꯆꯔꯦꯜ ꯑꯦꯟड ꯑꯦꯖꯨꯀꯦꯁꯅꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯐꯥꯎꯟꯗꯦꯁꯟ ꯀꯛꯆꯤꯡꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯦꯀꯥꯗꯃꯤ ꯑꯁꯤꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯏꯟꯆꯥꯔꯖ ꯃꯌꯦꯡꯕꯝ ꯔꯣꯅꯤ, ꯏꯪꯂꯤꯁꯀꯤ ꯂꯦꯛꯆꯔꯔ ꯁꯂꯥꯝ ꯏꯕꯣꯇꯣꯝꯕꯤ, ꯑꯦꯁꯤꯁꯇꯦꯟꯠ ꯇꯤꯆꯔ ꯑꯦꯟ ꯁꯥꯟꯇꯤꯕꯂꯥꯅ ꯆꯤꯡꯕꯅ ꯗꯥꯏꯁ ꯐꯝꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯄꯥꯂꯦꯝ ꯄꯟꯊꯧ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯀꯩꯔꯛꯅꯁꯨ Patriots Day amadi literary meet ki thoram pangthoknakhrei. Ngarang pangthokkiba thoram aduda Palem Panthau English School gi advisor su oiriba Kaching District Bar Association gi president senior advocate Nomaithe Maduna, chief guest school gi headmistress Naurim Indirana, president Kaira Gram Panchayat ki administrative committee gi chairperson Elangwam Santi Leima, school asigi president Mayanglambam Rabi anina guest of honor aduga school sing asigi advisor oriba Thobal amasung Kaching District Apun Baluf ki chairman Dr. 𝐭𝐸𝐯 ꯆꯟꯗ꯭ꯔ, Kairak GP ki caretaker Upapradhan Yumnam Ratan, GP asigi ward member Bina, joint non-government voluntary organization Kaching ki president Khetremeyum Chatadhari, social worker Usham Gokulchana, special guest singoina sarukyaki. Liberty Theatre Kaching the Susendana Chahi Kudingi Pangtokuna Lakpagum Chamaga Kuntramanga Suba Patriots Day ki Thoram Kaching gi Fosu Pat Dekai Deleba Library and Information Center Kaching gi Auditorium da Pangtokre. Thoram to the Writers Association Kaching gi President Pukrambam Nimai, Liberty Theatre Kaching gi President Yambem Satya Singh Amadi, Macha Chanu Kaching gi President Dr. Nongmaitem Pramodinina Thoramapu Singh Oiki. Wabagai Youth Committee WYC na senduna Wabagai Assembly Constituency da drug free oihanduna chokhatpa ACM oinaba amadi drug sizinabadagi punsi manghanba asidagi kharata orbasu ngakthoknabagi damakta pauzil puba bike rally ama pangthokre. Haukiba numita pangthokiba thoramadu athoba singining numit palanga iroinana Wabagai AC khakta natana lamdam asidagi drug muthanana ba pandamda MPCC gi OVC gi chairman su oriba Sakir Ahmana sponsor tawduna Jamiatul Ulama Manipur ki Vice President Mufti Sirji Ahmad Kasmina rally adu flag off tauki. Thoramadu da Maulana Abdul Hakim, convener Jamiatul Ulama Manipur, Maulana Ruhul Amin Secretary Jamiatul Ulama Imphal West, Abdul Qasim SPO in Manipur, UNDP WYC ki President Abrar Ahmad Loinana WYC ki active member kayasu sarugyaki. Bike rally adu Sekmajing Hengundagi Hauraga Mayang Imphal Fauraga Chatlaga Irong Taraga Matung Irongi Akoiba Mafam Singda Chatlam Laba Matungda Haibong Makong Telakong Uchiwa Santel Hengun Fauraga Laklaga Mayay Lambi Fauraklaga Wabagai Kaching Fauraga Amuk Sekmai Hengunda Halaklaga Loshinki. Drug trafficking drug lalu tawla haibu barname simali amadi mizuram masi aikoigi adumatik bai thingai oiba adugamba badnam amani masi badnam asidagi thinghongna naba plus aikoigi manipur da lairiba youth singse somnung manongmagi mangsalakba tinjang kaijang ba adugamba society ama osilakba sida thangai maksing ai hakna thawai hakchang yauna masi miyam da awareness oihalab matungda aikoi amatoina drug si thingba taragadi manipur si kan mangangbani ngasi manipur si wadan lairiba si thangai singna drug na kaina akoigi namat khibana maram oirakanda imalai ba khogo nusibo wasilakba aikoigi society asida lairiba miyoi sing amadi youth sing asina masama araba matam data masagi discipline su khangani mamalai ba su nusiba khangani amadi lairiba nai masil su aduna masigi maru oiba message si pijana bagi damakta aina rally si sinjabani rally si mafam sudagi hauraga mayang phal chatlaga irung tasalaga irung akoiba si sat amaba matungda haibung makong khelakong uchuwa santhel hangul phawra laaga hai akoina lepi mafam simakka mai lambi main road sida phawdoraga wawai Kaching phawa taraga amu hala laaga mafam sida loisingani Aroibada maroiba pau amuhna
Langka Naga village te etek chatharapada Naga ani laikidre asokpa ani rimsa laikanakri. Amasung MLA Paulilan Haukip ki asengba voter record CEO office na August ki tang kun fawagi manungda miyam da mayek sengna khangandrabadi Manipur High Court ta PIL file tawragani haina social activist Sanjoy Anthemna pongdorakti. Northeast Window TV na sandok chari ba numidangi manipuri pau matanga solution jari niyeng tabiri babum namapu amuka sohanna khurum jari.